ꯃꯌꯥꯝꯕꯨ ꯑꯍꯟꯅꯃꯛꯇꯗ ꯄꯟꯊꯣꯛꯂꯤꯛꯂꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯅ ꯊꯥꯕꯤꯔꯛꯄ ꯋꯥꯔꯤꯁꯤꯡ ꯄꯥꯊꯣꯛꯆꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯖꯒꯦ꯫ ꯉꯁꯤꯗꯒꯤ ꯍꯧꯗꯨꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯑꯁꯤꯗꯤ ꯊꯥꯕꯤꯔꯛꯄ ꯋꯥꯔꯤꯁꯤꯡ ꯍꯥꯟꯅ ꯄꯥꯊꯣꯛꯆꯒꯦ꯫ ꯉꯁꯤ ꯇꯥꯕꯤꯔꯁꯤ ꯊꯥꯕꯤꯔꯛꯄ ꯋꯥꯔꯤꯁꯤꯡꯗꯒꯤ ꯑꯃ ꯀꯅꯥꯕꯨ ꯊꯥꯖꯔꯨꯅꯤ꯫ ꯃꯇꯝꯒꯤ ꯈꯣꯡꯆꯠ ꯇꯨꯡꯏꯟꯅ ꯀ꯭ꯂꯥꯁ 10 ꯂꯣꯏꯔꯕ ꯐꯥꯎꯕ ꯁꯣꯃꯦꯟ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯋꯥꯈꯜ ꯑꯃꯠꯇ ꯐꯥꯎꯕꯗꯤ ꯆꯪꯈꯤꯗꯦ꯫ ꯀ꯭ꯂꯥꯁ 11 ꯀꯥꯔꯛꯄ ꯃꯇꯝꯗꯁꯨ ꯆꯞ ꯃꯥꯟꯅꯩ꯫ ꯃꯉꯣꯟꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯀꯣꯏꯅꯤꯡꯕ ꯂꯥꯡꯅꯤꯡꯕ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯋꯥꯈꯜ ꯐꯥꯎꯔꯛꯈꯤꯗꯦ꯫ ꯀ꯭ꯂꯥꯁ 11 ꯀꯥꯕ ꯃꯇꯝꯗ ꯁꯣꯃꯦꯟ ꯌꯥꯝꯅ ꯇꯣꯏꯅꯗꯤ ꯁ꯭ꯀꯨꯜ ꯆꯠꯇꯦ꯫ ꯃꯍꯥꯛ ꯃꯇꯝ ꯑꯌꯥꯝꯕꯗ ꯇꯨꯏꯁꯟ ꯇꯧꯔꯒꯗꯤ ꯂꯩ꯫ ꯃꯍꯥꯛꯅ ꯀ꯭ꯂꯥꯁ 11 ꯅꯣꯡꯃ ꯁ꯭ꯀꯨꯜ ꯀꯥꯔꯛꯄ ꯃꯇꯝꯗꯅꯤ ꯃꯍꯥꯛꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯍꯥꯛꯅ ꯑꯕꯦꯊꯣꯏ ꯊꯦꯡꯅꯈꯤꯕ꯫ ꯃꯍꯥꯛꯅ ꯑꯕꯦꯊꯣꯏꯕꯨ ꯎꯖꯕ ꯃꯤꯀꯨꯞꯇ ꯁꯣꯃꯦꯜꯒꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯏꯊꯤꯜ ꯈꯔꯗꯤ ꯐꯥꯎꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯤꯃꯠꯇ ꯍꯥꯏꯕꯗꯤ ꯉꯝꯈꯤꯗꯦ꯫ ꯂꯣꯟꯅ ꯂꯣꯟꯅ ꯂꯨꯝꯂꯒꯗꯤ ꯑꯁꯨꯝ ꯌꯦꯡꯖꯩ꯫ ꯃꯍꯥꯛꯅ ꯀ꯭ꯂꯥꯁ 11ꯁꯨ ꯌꯥꯝꯅ ꯇꯣꯏꯅ ꯁ꯭ꯀꯨꯜ ꯆꯥꯡ ꯅꯥꯏꯅ ꯀꯥꯗꯕꯅ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯃꯍꯥꯛꯅ ꯍꯥꯏꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯍꯥꯏꯕꯗꯤ ꯉꯝꯈꯤꯗꯦ꯫ ꯃꯃꯥꯟꯅꯕꯒꯤ ꯃꯇꯦꯡ ꯂꯧꯕꯁꯨ ꯉꯝꯖꯗ ꯃꯍꯥꯛꯅ ꯁ꯭ꯀꯨꯜ ꯂꯥꯛꯄ ꯃꯇꯝꯗ ꯃꯔꯛ ꯃꯔꯛꯇ ꯑꯕꯦꯊꯣꯏꯕꯨ ꯈꯔ ꯂꯨꯝꯂꯒ ꯌꯦꯡꯖꯕꯁꯤ ꯅꯠꯇꯅ ꯁꯣꯃꯦꯟ ꯀꯔꯤꯒꯨꯝꯕ ꯄꯥꯡꯒꯜ ꯊꯧꯅꯥ ꯑꯃꯠꯇ ꯐꯥꯎꯕ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯀ꯭ꯂꯥꯁ 11ꯁꯨ ꯂꯣꯏꯈꯤ꯫ ꯌꯥꯎꯁꯪ ꯃꯇꯝꯗꯁꯨ ꯑꯗꯨ ꯃꯉꯥꯏ꯫ ꯁꯣꯃꯦꯟ ꯃꯤ ꯑꯇꯩ ꯀꯌꯥ ꯄꯨꯟꯗꯕꯅ ꯊꯥꯕꯜ ꯆꯣꯡꯕꯁꯨ ꯆꯠꯇꯦ꯫ ꯅꯣꯡ ꯐꯥꯗꯣꯛ ꯃꯃꯥꯟꯅꯕꯅ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯆꯠꯂꯕꯁꯨ ꯃꯍꯥꯛ ꯊꯥꯕꯜ ꯆꯣꯡꯕꯒ ꯌꯥꯎꯕ ꯅꯠꯇꯦ꯫ ꯃꯇꯥꯏ ꯑꯃꯗ ꯁꯨꯝ ꯂꯦꯞꯂꯒ ꯌꯦꯡꯕ ꯃꯤꯅꯤ꯫ ꯃꯍꯥꯛꯅ ꯑꯕꯦꯊꯣꯏꯕꯨ ꯈꯟꯖꯕ ꯅꯨꯡꯁꯤꯖꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯐꯣꯡꯗꯣꯛꯄ ꯍꯥꯏꯗꯣꯛꯄ ꯉꯝꯗꯕꯅ ꯑꯗꯨꯃꯛ ꯉꯁꯤꯁꯨ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯀ꯭ꯂꯥꯁ 11 ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯀ꯭ꯂꯥꯁ 12ꯀꯤꯗꯃꯛ ꯁꯣꯃꯦꯟꯗꯤ ꯕꯣꯔꯗꯤꯡꯗ ꯂꯩꯕ ꯍꯧꯔꯦ꯫ ꯀ꯭ꯂꯥꯁ 12ꯇꯗꯤ ꯁꯣꯃꯦꯟ ꯀ꯭ꯂꯥꯁꯁꯨ ꯆꯥꯡ ꯅꯥꯏꯅ ꯌꯥꯎꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯖꯗꯕ ꯑꯃꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯃꯍꯥꯛꯅ ꯕꯣꯔꯗꯤꯡꯗ ꯂꯩꯕ ꯃꯇꯝꯗ ꯃꯈꯣꯏꯒ ꯂꯩꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕ ꯃꯃꯥꯟꯅꯕꯤꯁꯤꯡ ꯃꯍꯥꯛꯀ ꯋꯥꯈꯜ ꯃꯥꯟꯅꯕ ꯄꯨꯛꯆꯦꯜ ꯇꯤꯟꯅꯕ ꯑꯃꯠꯇ ꯐꯥꯎꯕ ꯌꯥꯎꯗꯕꯁꯤꯅꯤ꯫ ꯃꯍꯥꯛꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯕ ꯄꯥꯝꯖꯕꯅꯤ꯫ ꯑꯗꯨꯒ ꯃꯃꯥꯟꯅꯕ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯂꯥꯡꯕ ꯄꯥꯝꯖꯕ ꯃꯍꯥꯛꯀ ꯋꯥꯈꯜ ꯆꯥꯟꯅꯗꯕ ꯀꯌꯥ ꯑꯃ ꯌꯥꯎꯕꯁꯤꯅ ꯃꯍꯥꯛ ꯀꯅꯥꯒ ꯄꯨꯟꯒꯗꯒꯦ ꯀꯅꯥꯒ ꯂꯣꯏꯅꯒꯗꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅꯗꯤ ꯋꯥꯈꯤ꯫ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯁꯨ ꯕꯣꯔꯗꯤꯡꯗꯨꯗ ꯂꯩ꯫ ꯃꯍꯥꯛꯀꯗꯤ ꯃꯔꯛ ꯃꯔꯛꯇ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯄꯨꯜꯂꯤ꯫ ꯑꯗꯨ ꯅꯠꯇꯅ ꯃꯍꯥꯛꯀ ꯂꯣꯏꯅꯕ ꯇꯤꯟꯅꯕ ꯌꯥꯕ ꯃꯃꯥꯟꯅꯕ ꯑꯃꯠꯇ ꯐꯥꯎꯕ ꯕꯣꯔꯗꯤꯡ ꯑꯗꯨꯗ ꯌꯥꯎꯗꯕꯅ ꯃꯍꯥꯛ ꯌꯥꯝꯅꯗꯤ ꯋꯥꯈꯤ꯫ ꯃꯔꯛꯁꯤꯗ ꯁꯣꯃꯦꯟꯒ ꯈꯔ ꯄꯨꯟꯕ ꯃꯃꯥꯟꯅꯕ ꯑꯃꯗꯤ ꯂꯩ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯀꯥꯟꯇ ꯀꯧꯏ꯫ ꯃꯍꯥꯛꯇꯤ ꯀ꯭ꯂꯥꯁꯇꯁꯨ ꯌꯥꯝꯅ ꯂꯥꯡꯉꯤ꯫ ꯅꯨꯄꯤꯁꯤꯡꯒ ꯄꯨꯜꯂꯒ ꯅꯣꯛꯈꯦꯗꯅ ꯂꯩꯕ ꯅꯨꯄꯥꯅꯤ꯫ ꯃꯍꯥꯛꯇꯤ ꯃꯃꯥꯏꯁꯨ ꯌꯥꯝꯅ ꯀꯜꯂꯤ꯫ ꯃꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯤ ꯑꯃꯒ ꯃꯔꯩ ꯌꯦꯠꯅꯕꯁꯨ ꯍꯦꯛꯇꯃꯛ ꯇꯟꯗꯦ꯫ ꯃꯍꯥꯛꯀꯤ ꯑꯗꯨꯅ ꯇꯧꯕ ꯃꯇꯧ ꯑꯗꯨꯗꯗꯤ ꯁꯣꯃꯦꯟꯅ ꯃꯍꯥꯛꯀ ꯄꯨꯟꯕꯗ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯍꯥꯛ ꯇꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯕꯅꯤꯅ ꯃꯃꯥꯟꯅꯕ ꯀꯥꯟꯇꯅ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯋꯥ ꯀꯌꯥ ꯉꯥꯡꯕꯗꯨꯅ ꯃꯍꯥꯛꯇꯤ ꯍꯩꯅꯔꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯗꯤ ꯀꯥꯟꯇ ꯈꯣꯏꯒ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯁꯣꯃꯦꯟꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯆꯤꯊꯤ ꯑꯃꯠꯇ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯥꯟꯇꯗ ꯄꯤꯔꯛꯈꯤ꯫ ꯀꯥꯟꯇꯅ ꯆꯤꯊꯤ ꯑꯗꯨ ꯄꯨꯔꯒ ꯁꯣꯃꯦꯟꯗ ꯄꯤꯔꯛꯏ꯫ ꯁꯣꯃꯦꯟꯗꯤ ꯈꯪꯅꯕ ꯇꯜꯂꯤ ꯍꯥꯏꯗꯨꯅ ꯌꯥꯈꯤꯗꯦ꯫ ꯃꯃꯥꯟꯅꯕꯅ ꯃꯍꯥꯛꯄꯨ ꯊꯦꯝꯃꯤ꯫ ꯃꯃꯥꯟꯅꯕꯅ ꯐꯖꯅ ꯍꯥꯏꯖꯩ, "ꯃꯔꯨꯞ, ꯅꯨꯄꯤ ꯃꯍꯥꯛꯅ ꯅꯪꯉꯣꯟꯗ ꯏꯀꯥꯏ ꯍꯥꯏꯔꯤꯕꯁꯦ ꯅꯪꯕꯨ ꯌꯥꯝꯅ ꯈꯟꯖꯕꯒꯤꯅꯤ꯫ ꯅꯍꯥꯛꯅ ꯌꯥꯗ꯭ꯔꯕꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯏꯀꯥꯏꯒꯅꯤ꯫ ꯅꯍꯥꯛ ꯌꯥꯈꯣ ꯍꯥꯏꯗꯨꯅꯗꯤ ꯐꯖꯅ ꯍꯥꯏꯖꯩ"꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯁꯣꯃꯦꯟ ꯑꯃꯨꯛ ꯐꯖꯅ ꯈꯨꯝꯂꯦ, "ꯃꯔꯨꯞ, ꯅꯪꯅ ꯐꯖꯅ ꯍꯥꯏꯈꯣ꯫ ꯉꯁꯤ ꯑꯩꯒꯤꯁꯨ ꯈꯟꯖꯕ ꯅꯨꯡꯁꯤꯕ ꯅꯨꯄꯤ ꯑꯃ ꯂꯩ꯫ ꯃꯍꯥꯛ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯁꯤꯗ ꯇꯝꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯀ꯭ꯂꯥꯁꯁꯨ ꯆꯥꯡ ꯅꯥꯏꯅ ꯂꯥꯛꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯤꯡ ꯑꯁꯤꯗꯁꯨ ꯃꯍꯥꯛ ꯂꯩꯇꯦ꯫ ꯃꯍꯥꯛꯇꯕꯨꯅꯤ ꯑꯩꯅ ꯈꯟꯖꯔꯤꯕ꯫ ꯃꯉꯣꯟꯗ ꯑꯩꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕ ꯐꯥꯎꯕꯅꯤ꯫ ꯈꯪꯅꯕ ꯇꯥꯔꯕꯗꯤ ꯃꯥꯒ ꯈꯪꯅꯒꯦ ꯍꯥꯏꯗꯨꯅ ꯁꯣꯃꯦꯟꯅ ꯍꯥꯏꯔꯦ꯫ ꯀꯥꯟꯇꯅ ꯍꯪꯂꯦ, "ꯅꯨꯄꯤ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ"꯫ ꯁꯣꯃꯦꯟꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ, "ꯅꯨꯄꯤ ꯑꯗꯨ ꯑꯕꯦꯊꯣꯏꯅꯤ" ꯍꯥꯏꯗꯨꯅ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯀꯥꯟꯇꯅ ꯍꯥꯏꯔꯦ, "ꯐꯔꯦ ꯃꯔꯨꯞ, ꯃꯍꯥꯛ ꯉꯥꯏꯕ ꯑꯣꯏꯅ ꯅꯪ ꯃꯇꯝ ꯈꯔ ꯅꯨꯄꯤꯁꯤꯒ ꯈꯪꯅꯔꯣ꯫ ꯅꯪꯅ ꯑꯃꯨꯛ ꯌꯥꯗ꯭ꯔꯕꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯏꯀꯥꯏꯕ ꯇꯥꯔꯦ" ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯗꯨꯅ ꯁꯣꯃꯦꯟꯗ ꯐꯖꯅ ꯊꯦꯝꯃꯤ꯫ ꯁꯣꯃꯦꯟꯅ ꯐꯅ ꯌꯥꯗ꯭ꯔꯕꯁꯨ ꯃꯃꯥꯟꯅꯕꯗꯨꯅ ꯅꯝꯗꯨꯅ ꯍꯥꯏꯕꯗꯒꯤ ꯁꯣꯃꯦꯟꯅ ꯆꯤꯊꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄ ꯁꯥꯔꯒ ꯃꯃꯥꯟꯅꯕꯗꯨꯅ ꯍꯟꯗꯅ ꯏꯔꯒ ꯁꯣꯃꯦꯟꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎꯈꯨꯝ ꯑꯃ ꯄꯤꯈꯤ꯫
नुमित्तुगी मतुंगदगी नुपीदुना सोमेनदा चिठी कया अमा थारके सोमेनदी चिठीदुगी पाखुम अमत्ता फाउबा निथिना हंदे ममानबा कांतना सोमेन हलकपा सारगा माना पाखुम अदुम इबने सोमेन फजना कांतदा हाय मरुप नंगना असेंगबदो अमुक्ता हाइदोकपिको हयेंग करिगुंबा अखोइगे स्क्रीनसिदा अबेथोय अमक लागलबदी हयेंग अइना मंगोंदा हाइजबा मतमदा mahangna ibu nupi atop koi haiduna yakiroi kantana hai nang karimata khangano madugidama aina phanaba singani haiduna di adum phatharaga thamle matau asumna matam khara haukhrebagi tungda di nong ita thajadana makhoigi boarding aduda abetho su lagle mahang lakwa matamda somen kayagi mati haraujaba kayagi mati nungaijaba mahangna phana haraujarabasu phana nungaijarabasu somen खंथरब मिकुप्तदी वखन याम नुंगाइखिदे महांगना मखोइगी स्कूल अदुदगी नुपी अमा खंगनबनिना महाना अबेथोयद नुसी हारब मतमदा करिगुंबा नुपीदुग खंगनै हाबिगे पावसे करिगुंबा अबेथोयना खंलंब तारबदी मंगोना चैरकदरा ngalakadra khalub mikupta mahak matha yamna saki wakhan yam nungaikide mahang nuksi jabadi tasengna abethoini aduga mamanaba kantala namdana sillaga nupi aduga paw phona hanbane mahakadi yam toina paw phona badinatte chithi tharak patarabasu mamanabana ayamba hanbane tasengma makti somengi damak kantana khangla haliba nupi ado mamitti khara ngawbane mahak makhoigi school adudagi nupa topasu khangnabani somena khangdabagini somenchu mahna abethoi phana nuksirabasu nupi duga mari leinabagi mingthol lama leibanina mahak karimata abethoi da haidre nupi duga marak pausum phaunare matam khara leiragadi mahak khangnariba nupi ado class 11 dagi nupa amaga date ta hawi haiduna mokhi mamanaba amana tamlakki mikup aduda somen yamna su sauningki mahana chithi ama iraga nupi du ta thaki karigino nangna nupa to ba khangna na nangna ingonda mu chithi tharakliba yare nak ingonda matungna ta towiragano nangna khangnariba nupa do nak adum khangna jaro haduna chithi ama iraga maka khangnaram nupi du thaki numittugi matungdagi makhoi ani chithi thana khidre pau phona khidre matam khara ma leiraga somen mahaki nuksijaba khanjaba kayase mak abethoi da phongdola sira haduna khalakki nupane laibak chang amakta di yang lagi haduna mana chithi ama iraga mamanabagi matengda chithi edo abethoi da pihalame chithi edo piba matamda kaidonunda abethona chithi edo low haibi yakide mana low haibi yadaba matamda somen wakhanya manungai kide kona thangdadi mana abethoi ga luna tinabi mamanabi amada chithi amakta bibiyo haibadagi mamanabi duna mana yanaba sillagi haduna chithi edu piki mamanabi na pirabasu chungya yakide abethoi mamanabi na ngarang takpadagi nomagi numil amadadi mahake pakum amma somena tharakki pakum adu papa matamda somen yamna harauki ngasidi somen ga abethoi ga nuksinaba mari leinaba haibadu haure mahana somen da yari base tasenga nuksiduna yaba natte mamanabi na ngarang takpadagi yabane asumna matam khara leiraba matungdasu somena mangona chithi thaki mikup adudadi abethoina phajana halakki hojik class 12 ki exam kuidrabane nangsu lairik kanna paw aduga aisu lairik kanna paage haduna pakhuma pirakpadagi somen nupi duna mangona thauna ama pire habegi matagum mahak lairik kanna paaki class 12 ki exam loidi phawba mahak karimata abethoi da haikide aduga abethoi su asomda lairik kanna paraga leiki hojikti class 12 ki exam su yaure noma computer thokpa numin amada somena mangonda chithi ama iraga ngasi exam kyam nungai khibagi haduna thaki mana thaki bu chithi adugi pakum pirakhide abethoina pakum piraktaba matamda somen wakhan khara di nungai khide asumna numit khara amusu haukhibadagi hojikti class 12 ki exam pungloi loikre numit nini gi matungdadi abethoi su makhoigi yumgi mina lawba lakpadagi mahak boarding dagi mayumda hankre somen di gate ta mahak pu yamna changna yenglaga lehawe mathangi nongan bada somen chu makhoigi yumgi mina lawba lakpadagi mahak su yumda halle mangonda abethoi na piramba mobile number aduda numittugi numidangda mahakna phone tawe
ꯃꯥꯅ ꯐꯣꯟ ꯇꯧꯕ ꯃꯇꯝꯗ ꯐꯣꯟꯗꯤ ꯄꯥꯏꯈꯠꯂꯛꯏ ꯍꯥꯏꯕꯕꯨ ꯉꯥꯛꯇꯪ ꯂꯩꯔꯒ ꯇꯧꯔꯛꯀꯦ ꯊꯕꯛ ꯑꯃ ꯇꯧꯔꯤ ꯍꯥꯏꯔꯒ ꯐꯣꯟ ꯊꯝꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯌꯨꯝꯗ ꯂꯩꯕ ꯃꯇꯝꯗ ꯁꯣꯃꯦꯟꯅ ꯑꯕꯦꯊꯣꯏꯗ ꯐꯣꯟ ꯇꯧꯕꯗꯣ ꯃꯍꯥꯛ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗ꯭ꯔꯦ꯫ ꯐꯣꯟ ꯄꯥꯏꯅꯤꯡꯕꯒꯨꯝ ꯄꯥꯏꯅꯤꯡꯗꯕꯒꯨꯝ ꯐꯣꯟ ꯇꯧꯔꯨꯕ ꯃꯇꯝꯗꯁꯨ ꯊꯕꯛ ꯑꯃ ꯇꯧꯔꯤ ꯍꯥꯏꯔꯒ ꯍꯦꯛꯇ ꯃꯨꯊꯩꯗꯣꯔꯛꯏ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯈꯔꯗꯤ ꯍꯣꯡꯕꯒꯨꯝ ꯇꯧꯏ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯍꯧꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯅꯣꯡꯃ ꯑꯦꯄ꯭ꯔꯤꯜ ꯐꯨꯜ ꯅꯨꯃꯤꯠꯇ ꯁꯣꯃꯦꯟꯗ ꯑꯕꯦꯊꯣꯏꯅ ꯐꯣꯟ ꯇꯧꯔꯛꯂꯒ ꯅꯪꯒ ꯑꯩꯒ ꯇꯣꯛꯅꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯁꯣꯃꯦꯟ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯍꯪꯉꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯁꯦꯡꯕꯔꯥ ꯍꯥꯏꯗꯨꯅ꯫ ꯃꯍꯥꯛꯅ ꯌꯥꯝꯅ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯈꯨꯝꯂꯛꯄ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯃꯥꯜꯂꯦ ꯑꯕꯦꯊꯣꯏꯁꯨ꯫ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯑꯗꯣ ꯅꯪꯉꯣꯟꯗ ꯑꯩ ꯋꯥ ꯑꯃꯇ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ꯫ ꯁꯣꯃꯦꯟꯅ ꯀꯔꯤꯅꯣ ꯍꯪꯉꯣ ꯍꯥꯏꯗꯨꯅ ꯈꯨꯝꯈꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯕꯦꯊꯣꯏꯅ ꯍꯪꯂꯛꯈꯤ ꯅꯍꯥꯛ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯗꯒꯤ ꯅꯨꯄꯤ ꯑꯃ ꯍꯥꯟꯅ ꯈꯪꯅꯔꯝꯕꯔꯥ ꯍꯥꯏꯗꯨꯅ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯁꯣꯃꯦꯟꯅ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯂꯤꯔꯦ꯫ ꯈꯪꯅꯔꯝꯃꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯅ ꯇꯧꯔꯒ ꯅꯨꯄꯤꯗꯨꯅ ꯆꯤꯊꯤ ꯄꯤꯔꯛꯏ ꯍꯥꯏꯗꯨꯅ ꯈꯪꯅꯍꯟꯈꯤꯕꯅꯤ꯫ ꯇꯁꯦꯡꯕꯗꯤ ꯀ꯭ꯂꯥꯁ 11 ꯑꯩꯅ ꯑꯍꯥꯟꯕ ꯀꯥꯔꯛꯄ ꯃꯇꯝꯗ ꯅꯪꯕꯨ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯅꯪꯉꯣꯟꯗ ꯑꯩ ꯌꯥꯝꯅ ꯉꯥꯎꯖꯈꯤ ꯑꯗꯨꯕꯨ ꯅꯍꯥꯛꯇꯤ ꯌꯥꯝꯅ ꯇꯣꯏꯅ ꯁ꯭ꯀꯨꯜ ꯂꯥꯛꯈꯤꯗꯕ ꯑꯗꯨꯒ ꯑꯩꯅꯁꯨ ꯁ꯭ꯀꯨꯜ ꯆꯠꯇꯕꯅ ꯀꯔꯤꯃꯠꯇ ꯍꯥꯏꯕꯗꯤ ꯉꯝꯈꯤꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯗꯒꯤ ꯅꯨꯄꯥ ꯑꯃ ꯈꯪꯅꯔꯝꯃꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯦꯗ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯇꯝꯂꯛꯄ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯑꯕꯦꯊꯣꯏꯁꯨ ꯃꯍꯥꯛꯀꯤ ꯑꯔꯣꯟꯕꯁꯤꯡ ꯑꯗꯣ ꯂꯣꯠꯇꯨꯅ ꯊꯝꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯍꯥꯛꯁꯨ ꯑꯁꯦꯡꯕꯗꯣ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯁꯣꯃꯦꯟꯗ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯅꯨꯄꯥ ꯑꯃ ꯈꯪꯅꯩꯌꯦ ꯃꯥꯒ ꯈꯪꯅꯕꯗꯤ ꯌꯥꯝꯅ ꯀꯨꯏꯔꯦ꯫ ꯅꯪꯅ ꯏꯃꯥꯟꯅꯕꯤꯗ ꯍꯥꯏꯔꯛꯄꯗꯣ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯅ ꯅꯨꯡꯉꯥꯏꯇꯦ ꯌꯥꯕꯤꯒꯣ ꯍꯥꯏꯕꯗꯒꯤ ꯅꯪꯉꯣꯟꯗ ꯑꯩꯅ ꯌꯥꯕꯅꯦ꯫ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯇꯧꯁꯤꯗ ꯋꯥ ꯂꯣꯠꯄ ꯉꯝꯗꯕꯗꯒꯤ ꯅꯪꯉꯣꯟꯗ ꯑꯁꯦꯡꯕꯗꯣ ꯍꯥꯏꯗꯣꯛꯄꯅꯤ ꯍꯥꯏꯗꯨꯅ ꯑꯕꯦꯊꯣꯏꯅ ꯑꯗꯨꯝꯅ ꯇꯝꯂꯛꯄꯗ ꯁꯣꯃꯦꯟ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯃꯍꯥꯛꯇꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯐꯖꯅ ꯑꯕꯦꯊꯣꯏꯗ ꯍꯥꯏꯈꯤ ꯅꯪꯒ ꯈꯪꯅꯕ ꯀꯨꯏꯔꯕ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯁꯨꯝ ꯈꯪꯅꯖꯔꯣꯗ ꯑꯩꯈꯣꯏꯒꯤꯗꯤ ꯂꯣꯏꯅꯕꯗꯁꯨ ꯉꯥꯏꯔꯤ ꯑꯩꯗꯤ ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯩꯖꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡꯗꯒꯤ ꯀꯔꯤꯃꯠꯇ ꯑꯕꯦꯊꯣꯏꯗꯁꯨ ꯍꯥꯏꯈꯤꯗ꯭ꯔꯦ ꯄꯥꯎꯁꯨ ꯐꯥꯎꯈꯤꯗ꯭ꯔꯦ꯫ ꯁꯣꯃꯦꯟ ꯉꯁꯤꯁꯨ ꯄꯦꯟꯗꯕ ꯅꯤꯡꯉꯝꯗꯕ ꯀꯌꯥ ꯑꯃ ꯑꯗꯨꯃꯛ ꯐꯥꯎꯔꯒ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤ ꯃꯇꯝꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯒꯤ ꯑꯁꯦꯡꯕ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯣꯛꯇ꯭ꯔꯤꯕ ꯃꯈꯣꯏꯅ ꯅꯝꯊꯥꯛ ꯇꯧꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯅꯤꯡꯉꯝꯗꯕ ꯀꯌꯥ ꯑꯃꯗꯤ ꯐꯥꯎꯖꯔꯤ꯫ ꯃꯍꯥꯛꯅ ꯀꯔꯤ ꯂꯥꯜꯂꯨꯕꯒꯤꯗꯃꯛ ꯉꯁꯤ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅꯁꯨ ꯃꯍꯥꯛ ꯈꯜꯂꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡꯗꯒꯤ ꯃꯍꯥꯛ ꯑꯕꯦꯊꯣꯏꯅ ꯇꯝꯕ ꯀꯣꯂꯦꯖꯇꯁꯨ ꯃꯍꯥꯛ ꯇꯝꯈꯤꯗꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯜꯂꯤ ꯃꯇꯝꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯀꯅꯥꯕꯨꯅ ꯑꯩꯅ ꯊꯥꯖꯒꯗꯕ ꯃꯤ ꯑꯃ ꯊꯥꯖꯒꯦ ꯇꯧꯕꯁꯨ ꯃꯈꯣꯏꯒꯨꯝꯅ ꯋꯥ ꯂꯣꯠꯂꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯤꯡꯅꯕ ꯀꯌꯥ ꯑꯗꯨꯅ ꯁꯣꯃꯦꯟ ꯑꯩ ꯉꯁꯤꯗꯤ ꯀꯅꯥꯕꯨꯁꯨ ꯊꯥꯖꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯌꯥꯝꯕ ꯑꯔꯣꯏꯕꯗ ꯄꯟꯊꯧ ꯂꯤꯛꯂꯝꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫